Scotland manak lambi thinglu ko kijau sing CRPF na sei thakri lambi thingbu sagot pa kaithil manbi osi lauthok trabadi akan khongjeng sangsilagani matowa Manipur gi tangai fadaba polam sing pushlang li national highway kuntraga taret imphal jiribam lambi gi Scotland manakta highway blockade tawrubu ko kijau sing CRPF na akan mamong na sei thaduna tan kharaba matungda panduna leramba gari sing mapung fana satangkri Maraksida NS-37 ki Scotland manaki tungan mafam singda ban tawriba singbu sagat manu mawongda gari satlandana ba honakiba Kangpokpi district ki Kaithel Manwi police station ki OC kudakta lauthok trabadi Matowa Manipur truck owners welfare association akan mamawongda kan makhongjang sangsilagana kri ngarang asi mahoksagum lambi asida state asigi mapana tangai fadaba polam sing laurunabagi damak sakhigadaba gari sing CRPF ki convoy ahum ngak senduna ayu angan madagi sakhigadabane adubu Kangpokpi da based of Kotu Committee on Tribal Unity na national highway ani da blockade lakthokiba matungina Scotland amasum tungan mapam ahum da kokijau singna lambi da uwa paisinduna ban tawramadi gari sing adu panduna lekhi CRPF Central Reserve Police Force ki maikedige mari lainaba magistrate ki order yaudabana highway da thingli sing adu tankhaiba ngamdana lekhi nungthil pung amarom tabada mari lainaba magistrate ki order phangbaga loinana mapam asida rough rapid action force ki ehenba force thajinduna ban tawriba sing adu sei thaduna madi tear gas sijinaduna tankhai ki lambi da pairamba uwa sing adu lauthok pandunu leramba gari sing adu nungthil pung aniga makhairom taba mapung phana jiribam tamna sakhi akhanaba convoy ahumda ngarang imphal gi jiribam tamna sakhiba gari masing asi ahangba tanker humdra go humdoi LPG bullet kunthra go humdoi imphal dagi ahangba truck samaga nifu go teret amadi khongsang dagi ahangba truck samaga maudra ga teret punna samiga yakhaini masigi matakta passenger puba gari maudra rom amadi lanagi gari yankhairom lambi asita pandunu leramba dagi saranki Maraksida ngarang NS-37 gi Scotland manak lambi thingba aduga mari lengna Matowa gi president Hais Ranjit na permission unabada hai Manipur gi puksak purakliba lambi asibu ko kijau sing khudak thingzilakpadagi gari sang panduna leramba adu Manipur government ki home minister ga pau phaunaraba matungda akhana order amaga loinana CRPF ki DIG amana lusingduna lambi hanghanbagi damak matik saba thabuk lakhotkiba sigi damak thagali amaromda lambi thingba sigi matangna maroebi I pau khanganbaga loinana lambi da apanba piribising thingna ba honagadaba Kangpokpi district ki SP amasum district asigi manungsanba Kaithel Manwi police station ki OC ki thawang matowa ni yabangam loi haina Ranjit na phongdorakli mangna hai national highway da blockade tawragani highway si kotuna laphokhroni masina maram oiraga highway singda apan balehandana ba district asigi SP amasum OC-na sabsaba thapuk lokhatpaga loinana mari leinaba higher authority da report tawgadabane adubo blockade tawragani haibigi matangda SP Kangpokpi na karigumba thaba amata lokhataba amasum Kangpokpi district ki Kaithel Manwi PS ki OC-na ban tawbasing thingbagi muhutta lambi asita gari amata lakanu haina gari gi mi singda pau pirakpa asi ban tawribasingda sakot pathawongni ban tawribasingi matangna Kaithel Manwi PS ki OC na higher authority da pau pi dabana maram oiraga CRPF ki convoy matam sang na panduna len kibani thawong asi Kangpokpi district ki manungsan OC Kaithel Manwi na atamna na sinmani masina maram oiraga Kaithel Manwi police station ki OC asi khudak laktokadabani karigum Kaithel Manwi OC laktoktrabadi matowa na highway sida gari sendaba yauna makhal kya gi khongjang sangsilagani haina matowa gi president Hais Ranjit na phongdorakli maraksida zaribamdagi imphal tamna CRPF ki convoy ahumda puna gari samriga yankai puslakre maduda LPG taraga mapan petrol tanker kunthra diesel tanker kunthra ga mathoi mix mari ATF ama kerosene ani puna maudra amadi atai polam pubasing yauna puna truck sahungko humfu yauri Anulgi kunganithoi suba foundation de pangthokri naga taruk tamthina khatkhibadagi wayel ngasi fawba stathadana government yengduna lairi bramo lamdam sida tholakliba thawdo wathokya sangtaina duna ingsikna hingminabagi panamda linkhatkhiba apun manupi lup Anul Bisnupur district ki kunganithoi suba foundation de ngarang kya maning sing sanglen Bisnupur pangthokre
Kuki sing naga taruk tamtin hatki thaudo adugi wayel ngasi phawba sathadana central amadi state government yengduna leidi haina anul gi president lauremam pramona phungdorokli anul gi laikhidraba ima ahungi photo da laisu katpaga loinana laikhidraba gi imung manungda asam khudol pot piduna ikai khumnaraba tungda pangtokpa thauramduda uncle gi president lauremam nganbi nupi samas gi vice president thoksum Bizenti, Tami Singmi ki President Yambe Momon, Nongpok Lengak Apun Manupilu ki President Yomremba Mema, Taubal Ima ki President Kumuksa Mema, Nimpal ki President Tingbaizum Ibiyama, Isal ki President Tongbram Ibiyam Samadi, Ima Laimarel Apun Malup Susampur ki President Angum Nayani, Laimana Singmana President Member Singoina Saruyaki. Thauramga Mari Lainan Lauremam Pramona Hai, Laivaki Taugai Kya Punavigi Panamda, Anu Linkalamani, Hausik Manipur Mai Hona Sakli, Lamdam si Mapu Pandre, Government Litri, Kumza English Singanika Kungo Humdagi Me Humdagi Manipura Tokli Bakangluk Irang, Hausik Paul Lodri, Lana Sigel Homi Equi, pull up Hanava, Sin Koki Narcotiris in Satarpani, Trong Lawi Awang Laka to Toki Taudo Adugi Whale Hausik Power Pantry, Magna Makatan High, India Government of Manipura Proxy War Sataduna Lady. Naga taruk tamtina hatkiba thaudo adugi wayel ngasi phawba sathadana Manipur amadi central government yengduna leidi Manipura board ki yenglaga anoba government ama semlabasu miyam tangdu leitadana leidi Safuda yokpa nga gung kuki singna Meitei bo hatningba matamda hali singdana rule leitaba tampakta leibasi karamba lengak no haina hangladuna Manipur civil war thoknaba batun tawno Manipur government ki center ki yaka yengbagi matamna tri Kangkong Sairi Kya Sipun Sinduna Levak Nagnabu Governmenta Sinba Matam Oiri Hedaduna Security Force na Arambai Tengol Gi Tengoloi Fakarak Libasi Miam Lan Horak Naba Kai Horak Pani Hedaduna Makata na Isa Sing Farak Pataragadi Madura Tulak Pa Apapati Ki Teksak Pungba Government na Pugata Venhenesu Pramo na Makata na Fungdorakli MP ki accident na mari sire taresokli Madhya Pradesh ki Hindwara district ngarang truck amana Pickup van amada thomjin madigi mioi mari sikibaga loina atopa tare na sokle haina police na phongdokri police officer amana phongdokpigi matuina thaudo du nan ayuk sinwara district headquarter digi kilometer humfurom lapna leiba tamir kun manakta sinwara betul national highway de thokibni mangna ki truck amana thomjin maduda pickup van na duda tonglakpa mioi mari kutak sibaga loina atopa tare na sokhi Laikhidraba mioi singadu masa khangdo na honari haina phongdo ladun official singdu haiki asok pasindu maranak po hospital amada pukatre thaudo adugi pau phangbaga police personnel sing thaudok thokpham da sangsinduna mi kanbigi thapuk chathaki haina su magna makhata na phongdoki Cobra yauna combined force na chathaki operation na numai kapna khri amasum singnaba mafam koisilaga thamkhri Maruya Paw Moina Kangpupi district Lairon by famous Akwe with the Kulai Kafot Hibiki Powdam. Security force in the Cookie Kulai Pirates in Sereneto have a yakhidre. Kangpupi district Manung Sanba Lairon by famous Akwe Bakul Sinda, Cobra, CRPF, REF, Army Amasum, Manipur Police combined force Nangarang Satakibo operation da Cookie Kulai Pirates Singnaba Singa Numai Kamnakri, Singnaba Mapam Question Tamkre, Sereneto have a yakhidre. Media mana phangba paw ma gi matung ina di combined force na nahan nagi hona parks na operation atu satarkhibani operation adu gi nini sanba ngarang satakhibu operation na numijungba pung taraga ni thukra hen badu waida koki khulai pai bani singna basingna security gi mai ke di numai kapsilakpadi gi security na su khut handuna mai ke ani da numai kapna bigi thaudo du thokhibani ri Pausi gi matung ina numai kapna bigi thaudo du da koki militant singi mai ke da asu open asi ana khra yauram ba yai haina panari Tungda numai kapna kibini haiba mapamatu security ki kangbuna ngara numidang athing mapaw question duna thamkhri security force na question duna thamlaba matung surrender tau hairabasu koki khulai paibisu na yadabadagi nakal ani ki marakta akan mamongda numai kapna kibagi thawdok thokibani ngarang sata kiba combined operation adu intelligence ki akhanaba pawma phangbadagi lairon baifai lailun munlai mulhoi P molding Lairon Kuno Amadi, Akoi with the labor mapam Jun Kunga Matuyamadi Kungaliti Nini Subna, T Buhumiki Tabuk Satarkibani, operation to the single double barrel gun Taragataret, AK 47 rifle Nifan, carbine M4 Ama, SLR Ani, SKS rifle Ama, sniper point 303 rifle Ama, SBL rifle Taragamato, Yamlava Nomai Maru, Amasum. Communication equipment amadi lana season da polam kya su fogat pangam kibineri
थौबालगी NIA कोर्ट ट्रायल तौगदब केस मसिंग हेंगलकली NIA इम्फाल न लौखटप केस निपान यानो गुवाहाटी की तरुक अमसुम दिल्ली की अनि वयल सथरगनी हैबा था असगी निपान थौबाल डिस्ट्रिक्ट की खंगाबोक लैब थौबाल कोर्ट कॉम्प्लेक्स द चीफ मिनिस्टर वाई खेमसान अमसुम हाई कोर्ट ऑफ मणिपुर की चीफ जस्टिस एन सुंदर न लुसिंगदुना मणिपुर की अहानबो इन हांगदोखिबा एक्सक्लूसिव स्पेशल कोर्ट मणिपुर NIA दा वयल सथगदब नेशनल इन्वेस्टिगेशन एजेंसी NIA की तुआन बा ब्रांच सिंग लौखटप केस सिंग की मसिंग हेंगलकली अनौबा NIA की कोर्ट असि हांगदोरगलबा मतुंगदा वयल संग असिदा NIA na lokhatpa case ke whale sathagdagi haibigi khungul lirubuda haukiba thangsu numit phawbada anobu court asida case taraga mari whale sathanabagi dama pareng lengduna thamli haibigi confirm tawraba report phangkhibani report asigi iroinana court asi hangdoktringai gi mamangda Imphal East amasung West ki district and session judge ki court singbusu NIA na lokhatpa case singi whale sathanaba designate tawkhabani na court ani asidagi su makha tana NIA gi case kullom trial tawnabagi dama transfer tawrak kani have report phangkhibani report asigi makha tarakpada ngarang pauks ngar media mana phangbu pau gi matung ina haukiba thangsu numit phawbada case taraga mari khak leram khibatu atopa case ani hengalaktuna punna case taraga turuk sur heri amasum report amagi matung ina anoba NIA gi court asita well sa tharaga da case di NIA Imphal Branch na lokatpa case gi manungda 1 RC 13/2024 NIA ani subada RC 02/2022 NIA awm subada RC 09/2024 NIA mari subada RC 10/2024 NIA manga subada RC 12/2024 NIA taruk subada RC 15/2024 NIA tare subada RC 02/2025 NIA nipan subada RC 03/2025 NIA ni Investigation Agency की Imphal Branch न लौखटपा अपुनबा केस निपान की मथक्ता NIA गुवाहाटी न लौखटपा केस नंबर सिंगना अहानबदा RC 03/2015 NIA अनिसुबदा RC 03/2016 NIA अहम सुबदा RC 01/2017 NIA मरी सुबदा RC 01/2018 NIA मंगा सुबदा RC 05/2018 NIA तरुक सुबदा RC 07/2018 NIA नि adug agency asigi Delhi da laiba office na lokhatpa Manipur da thokpa thaudok singa mari leinaba case singi manungdagi na ngasi phawba case ani well sathanaba thaurang tawri case singa duri ahanbada RC 33/2021 NIA ani subada RC 08/2022 NIA ni hari court asida well sathagadaba NIA Imphal na lokhatpa case nipan asi jiribamgi Zarayon khulda marnupi ama khulai paibising hatkiba Manipur gi outlaw underground organization amana kusukulai sing amasum explosive sing sizinaba Imphal Dimapur lambi NH2 paringi Kaubru Laikha amasum Sarpai Managi marakta leiba thong amada IED pokhayan kiba Naran Sinada leiba ani subo IRB headquarter gi maning da leiba samaga kungani pan CRPF B company gi personal singda nomai kapsin ba kadang ba namasum kautruk drone sizinaduna bomb thadaba ziribam gi boro background yum sing mai thaba masum misam sing hat kiba urkhul gi Punjab National Bank gi NSCN-IM Eastern Frankie Kulai Pabi Kedar Sina Lupa Crore 18.85 Lut Tokiba Nambol PS ki manung sa mapamamada Assam Rifles the impulse Tokiba sing Yauri Aduga NIA Guwahati na lokatpa case ngi manung na sahi kharagi mamang na Sandel district ki Paraulon di impulse tawduna army personnel khara hatkiba Manipur gi outlaw underground organization amagi chairman hatkiba ni haibigi case Senapati district ki Shell Fokat Kiba, Sandel District Assam Rifles the Imbus Tokiba, Urkul the Gikusukulai sing recover Tokiba Maso, Mantripuki the Gilo and Yada Bukusukulai sing recover Tokiba, Say Karagi Mamang Manipur Lenga Kimayukta, Government in Exile, CMLA Hydro Lakokiba sing Yauri Hedi. Loin Delhi Police na Lokat case, Anishina Chusampu District CLC, Kulda. Nifugataru Assam Rifles the impulse tawduna masigi commandant namasumaki nupi angang sing hatkiba madi Manipur the outlaw underground organization sing seal demand tawbana sing bigi matang yauri media amana makatana phamu pawmagi matungina ngarang phawbud anoba NIA gi court asida trial tawnaba apunba case masing taraga taruk surabasu masigi mathakta atopa case kharasu transfer taraktuna case singi masing hengalakpa yari hairenasu paus na makatana phongdorakli Refugee cookies in Maram the Halan Krab Kakta Manipur ink sick Pahanjan Ngamgani Heva, T Muivah Wafam Lakli.
refugee kuki sing maramda halankraba matam khaktana Manipur tangdu laitaba ingna sikna laiba phibam hanjinhanba ngamgani haina NSCN-IM ki lusingba TS Muivah haikri the week se phongda report torko pawm gi matungina refugee kuki sing kanano haibisi akhoi pumbana khangnaraba ngaktani British na refugee kuki sing asi naga sing gi mayukta lan tawnaba sijnaramki housing na refugee kuki sing India lenga ki aron ma thausalamada naga sing gi mayukta proxy war sathanaba khulai oina sijnabani haina Muivah na phongdorakli kuki sing asi atop furup sing yamna landagan lal yamna pamba amasum lam laushin bada haleng malai ta furup ni haibisi punamakna khangnarabani kom sing English sing ani ga kun go homdoi digi hona refugee kuki sing na Meitei furuki mayukta lan toraki housing India ki security force na mateng pang kuki sing bu naga sing gi mayukta lan horakli tasing badi mama ngai the refugee kuki khara naga sing da lamgi khajana thiraga naga sing gi ngamkhai manung da khundabi hankibani asumna sei kya naga amasu kuki sing gi nungsi sanana ingna sing laiminaraki adubu Myanmar gi sin state ki kuki refugee sing amasum mitop sing sanglak phawkibadigi naga amasu kuki sing gi marakta problem lak phawki India lengang na sagwatlaga amadi insilaga naga sing gi lamgi ngamkhai manungda refugee kuki sing homeland tan bahoraki masi India lengakna sataba colonialism gi proxy war ni Manipur ing sikpa mahuksa gi fibam puraki hairabadi kuki refugee sing masagi maramda halan khraba matam khaktada oithokani haina Muivah na the week ta piba interview da piba mayek sing thamli yamna sayanariba framework agreement 2015 gi matang IM gi lusingwa sina piba pakhumda pallibadi democracy gi universal principle gi pham oiraga kumja english ngani ga tara ka mangada framework agreement khuyek pinaki agreement asida naga singi ningtambabu sakhang bibadagi nagalim asi top position ama housik lairi democracy dani ningtamba haibasi miyam gi khutalai maramaduna naga singi ningtambabu naga miyam da lai framework agreement duna naga nation asi India dagi yamna top furup ama oina sakhang bere naga sing asi jati ama gi maru oiba masak suna leijariba nation ama oirabadi haibasi da yeningai witri mama ngai de ningtamwa naga miyamna India gi constitution bu yaramdi ngasi si yadri India lengang na matam madu wapam asi goroisin na purna ba khona bada share sovereignty gi makha du wari sana na wapam hawdokhi wapam asi kupna khana baga loina nakal ani mangna yana ba purakhi share sovereignty gi wan to pira du Muivah na ningtam India gi miyam amasum ningtam naga miyam gi marakta matik saba area khra da ningtam gi power khra yentokhi naga political group sing yauna naga punamak amat oina punsin bagi pandam amada framework agreement asina miyeng thamdi hena su Muivah gi pakhum da haidi